AKANBA CHEKSIN THOURANG MARAKTA JIRIBAM DAGI NGARANG IMPHAL TAMNA THORAKKHIBA Petroleum Product Amadi Atei Potlam Shing Puba Gari Chamaga Supna Ani Ngashi Tekta Kaidana Imphal Yourakkhre Press na Fangma Paw Magi Matung Ina Ngashi Imphal da Yourakkhre Potchai Puba Gari Sing Adudi IOCL gi tanker Yankhai Humdoi BPCL gi tanker Ama Nongmada Tangai Fadana Changba Potlam Shing Puba Truck Nifutaruk Tata 407 truck ama amadi National Highway Construction gi Potchai Puba truck ama yauri gari sing asing ngarang JIRIBAM thoklaba matung ngarang ahing none milestone da yorpaga loinena ngase yuk Imphal da thunglakibani hairi panba yabadi Union Home Minister Amit Shahana Manipuri lambi khudingmakta free movement lehellagani haina laukthokhiba adugi matung Haukiba tangni panda MST bus sing tongan from the service hauki adubu Kangpokpi Power Senapati Tamna Chatkadaba MST bus ama Kangpokpi district tongan mafam de miyamna athingba pibadagi madusu laksinaba security force na AKANBA action lokhatkhi maduda Kangpokpi district dagi miyoi ama laikhidabaga iroinana miyoi kaya amana asok apanangki thaudok adubu yaningdaba phongdokpa oina kuki singna khundaba state asigi mafam khudingmakta matam gaktaba total shutdown gi khongjang sangsilakibani